ꯂꯣꯏꯔꯦ ꯉꯁꯤꯅ ꯍꯌꯦꯡꯗꯤ ꯑꯩꯈꯣꯏ ꯒꯨꯋꯥꯍꯥꯇꯤꯗ ꯍꯌꯦꯡ ꯆꯠꯇꯣꯔꯦ ꯅꯪ ꯍꯔꯥꯎꯔꯦ ꯍꯥꯏꯔꯣ ꯌꯥꯝꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯂꯣꯏꯖꯈꯤꯗꯣꯏ ꯑꯩꯅ ꯇꯣꯡꯉꯤꯕ ꯁꯦꯟꯗꯜ ꯌꯦꯡꯉꯨꯅꯦ ꯑꯃꯁꯨ ꯇꯣꯡꯉ ꯂꯥꯛꯑꯦ ꯅꯨꯄꯤ ꯈꯪꯅꯩ ꯑꯉꯥꯎꯕ ꯑꯉꯥꯎꯕꯤ ꯑꯃꯅꯤ ꯑꯉꯥꯎꯕꯤ ꯑꯃꯒ ꯑꯉꯥꯎꯕ ꯑꯃꯒ ꯃꯤꯅ ꯈꯜꯂꯝꯒꯅꯤ ꯑꯗꯣ ꯅꯣꯡ ꯃꯔꯛꯁꯤꯗ ꯆꯥꯖꯨꯂꯤꯗꯒ ꯀꯩꯅꯣ ꯄꯥꯅꯤꯁꯃꯦꯟꯒ ꯄꯤꯗꯅ ꯒꯨꯗ ꯃꯣꯔꯅꯤꯡ ꯃꯌꯥꯝ ꯄꯨꯡ 4:30 5ꯁꯨ ꯇꯥꯗ꯭ꯔꯤ ꯁꯤꯗ ꯑꯅꯛꯄꯗ ꯚ꯭ꯌꯨ ꯄꯣꯏꯟ ꯍꯥꯏꯅ ꯑꯃ ꯂꯩ ꯑꯗꯨ ꯌꯦꯡꯉꯨꯁꯤ ꯍꯥꯏꯅ ꯃꯥꯅ ꯀꯟꯅ ꯊꯧꯔꯤ ꯑꯗꯣ ꯑꯉꯥꯡꯁꯤꯡ ꯊꯝꯃꯝꯃꯒ ꯃꯥꯒ ꯑꯩꯒ ꯆꯠꯇꯣꯏꯅꯦ ꯃꯊꯛꯁꯤꯗꯀꯣ ꯎꯔꯤꯕ ꯃꯊꯛꯁꯦ ꯑꯗꯩ ꯃꯊꯛꯁꯤꯗ ꯑꯗꯣ ꯉꯟꯁꯨ ꯉꯜꯂꯤ ꯃꯥ ꯊꯣꯡꯒ ꯍꯥꯡꯗꯣꯛꯈ꯭ꯔꯦ ꯌꯦꯡꯉꯣ ꯑꯗꯨꯝ ꯏꯗꯣꯝꯆꯥ ꯍꯣꯏ ꯊꯣꯡꯁꯤꯗꯤ ꯑꯗꯨꯝ ꯍꯥꯡꯅ ꯂꯩꯔꯦ ꯃꯃꯥꯟꯅꯕ ꯑꯃꯒꯤ ꯕꯨꯂꯦꯠ ꯄꯨꯔꯛꯄꯅꯦ ꯃꯥꯅ ꯑꯩꯈꯣꯏꯒꯤ ꯒꯥꯔꯤꯗꯨꯗꯤ ꯈꯤꯇꯪ ꯑꯍꯟ ꯑꯣꯏꯔꯦꯕꯀꯣ 2013ꯗ ꯂꯩꯈꯤꯕꯅꯤꯅ ꯑꯩ ꯆꯤꯡꯁꯦ ꯀꯥꯕꯗ ꯈꯤꯇꯪ ꯋꯥꯒꯗ꯭ꯔꯥ ꯍꯥꯏꯅ ꯁꯣꯅꯨ ꯑꯩꯁꯦ ꯇꯨꯝꯍꯧꯔꯤ ꯁꯣꯅꯨ ꯑꯩꯅ ꯊꯣꯡ ꯂꯣꯟꯁꯤꯜꯂꯣꯏ ꯃꯥꯗꯤ ꯍꯧꯗꯣꯛꯑꯦ ꯄꯔꯨꯒꯤ ꯃꯈꯥ ꯇꯨꯝꯃꯤ ꯃꯗꯨ ꯆꯥꯁꯨ ꯇꯨꯝꯃꯤ ꯉꯜꯂꯦꯕ ꯀꯅꯥꯝ ꯍꯧꯒꯠꯇ꯭ꯔꯤ ꯑꯩ ꯉꯟꯕ ꯅꯨꯃꯤꯠ ꯊꯣꯛꯂꯛꯄꯒꯤ ꯁꯟꯔꯥꯏꯁ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯅꯨꯃꯤꯠ ꯊꯣꯛꯂꯛꯄꯗꯣ ꯑꯗꯨ ꯐꯖꯕꯒꯤ ꯌꯦꯡꯉꯨꯁꯤ ꯍꯥꯏꯅ ꯃꯥꯅ ꯀꯟꯅ ꯊꯧꯔꯃꯤꯅ ꯍꯌꯦꯡꯗꯤ ꯑꯩꯈꯣꯏꯁꯨ ꯍꯜꯂꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯕꯥꯅꯤ ꯌꯦꯡꯃꯤꯟꯅꯧꯔꯒꯦ ꯃꯊꯛꯇ ꯑꯗꯣ ꯍꯧꯖꯤꯛꯄꯨꯗꯤ ꯃꯇꯝꯕꯨꯗꯤ ꯅꯠꯇꯦ ꯍꯥꯏꯌꯦꯕꯀꯣ ꯗꯤꯁꯦꯝꯕꯔꯗꯅ ꯐꯖꯩꯌꯦꯅ ꯑꯗꯣ ꯃꯥꯅ ꯌꯥꯝ ꯌꯦꯡꯅꯤꯡꯕꯁꯦ ꯌꯦꯡꯉꯨꯔꯒꯦ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯅ ꯃꯌꯥꯝꯁꯨ ꯌꯦꯡꯃꯤꯟꯅꯔꯁꯤ ꯕꯨꯂꯦꯠꯀꯤ ꯃꯈꯣꯟꯁꯤꯅ ꯃꯤ ꯄꯨꯔꯥ ꯍꯧꯕꯁꯨ ꯑꯣꯏꯗꯔꯦ ꯁꯥꯎꯗꯅ ꯀꯅꯥꯅ ꯂꯝꯕꯤꯁꯤꯗꯁꯨ ꯈꯪꯒꯟꯗꯥꯏ ꯈꯟꯕ꯭ꯔꯥ ꯀꯩꯅꯣ ꯈꯪꯗꯦ ꯃꯈꯣꯟꯁꯦ ꯑꯩꯗꯤ ꯇꯥꯅꯤꯡꯗꯦ ꯀꯩꯒꯤꯅꯣ ꯈꯪꯗꯦ ꯃꯄꯥꯅ ꯒꯥꯔꯤ ꯑꯀꯟꯕꯅꯤꯅꯦ ꯑꯩꯈꯣꯏꯒꯤꯗꯨꯅ ꯆꯤꯡꯕ ꯉꯝꯃꯣꯏꯗ꯭ꯔꯥ ꯍꯥꯏꯅ ꯀꯨꯏꯔꯕꯅꯤꯅꯀꯣ ꯑꯩꯈꯣꯏ ꯒꯥꯔꯤꯗꯣ ꯑꯁ ꯌꯥꯝ ꯅꯨꯡꯁꯤꯔꯛꯄꯅꯤꯗ ꯍꯥꯏꯗꯤ ꯍꯧꯖꯤꯛꯇꯤ ꯑꯗꯨꯝ ꯊꯧꯅꯔꯕꯅꯤನ ꯁꯣꯟꯖꯜꯂꯛꯑꯦꯕꯀꯣ ꯃꯤꯅꯤ ꯌꯣꯟꯊꯣꯛ ꯍꯥꯏꯁꯦ ꯑꯩꯈꯣই ꯃꯄꯥꯅ ꯍꯥꯏꯗꯤ ꯃꯥꯒꯤꯅ ꯋꯥꯅ ꯂꯩꯖꯕ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯅꯨꯡꯁꯤꯅ ꯊꯝꯃꯦꯕ ꯃꯥꯗꯤ 2013ꯗ ꯂꯩꯈꯤꯕꯅꯤ ꯃꯥꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤꯅꯦ ꯑꯩꯈꯣꯏꯒꯤ ꯕꯥꯏꯛꯇꯣ ꯃꯥ ꯊꯧꯅꯔꯤꯗꯣ ꯑꯗꯣ ꯑꯩꯈꯣꯏꯅ ꯐꯥꯁꯇ ꯑꯩꯅ ꯑꯍꯥꯟꯕ ꯂꯥꯛꯄ ꯃꯇꯝꯗꯀꯣ ꯑꯩꯈꯣꯏꯒꯤ ꯃꯥꯏ ꯁꯦꯂꯔꯤꯁꯦ 9.5 ꯐꯪꯉꯝꯃꯦꯕ ꯑꯗꯨꯒ ꯂꯨꯄꯥ 2.5 ꯑꯃꯅ ꯍꯥꯏꯗꯤ 3.5 ꯑꯃ ꯌꯨꯝꯗ ꯊꯥꯔꯒ 2.5 2.5ꯅ ꯑꯩꯈꯣꯏ ꯑꯅꯤꯇꯃꯛ ꯑꯣꯛꯑꯝꯃꯤ ꯑꯗꯨꯒꯤ ꯃꯇꯝꯗꯗꯤꯅꯦ ꯍꯥꯏꯗꯤ ꯀꯣꯟꯅꯔꯝꯃꯦꯕ ꯊꯥ ꯑꯃ ꯆꯥꯕꯒꯅꯦ ꯑꯗꯨꯅ ꯑꯗꯨꯗꯒꯤ ꯑꯗꯨꯝ ꯇꯨꯡꯁꯟ ꯊꯝꯕꯒ ꯑꯗꯨꯒ 2013ꯗ ꯑꯩꯈꯣꯏꯒꯤ ꯑꯦꯔꯤꯌꯔ ꯀꯩ ꯈꯔ ꯂꯥꯛꯈꯤꯕꯒ ꯃꯥꯅ ꯅꯨꯡꯁꯤꯅ ꯄꯥꯝꯅ ꯂꯩꯖꯈꯤꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯃꯥꯗꯤ ꯃꯂꯨ ꯊꯧꯔꯒ ꯂꯩꯕꯅꯤꯅ ꯆꯍꯤ ꯐꯅ ꯌꯥꯝꯁꯜꯂꯦ ꯆꯍꯤ 10 ꯀꯌꯥ ꯁꯨꯔꯦ ꯌꯦꯡꯉꯣꯅ 13ꯗ ꯂꯩꯕꯅꯤꯅ ꯑꯗꯨꯅ ꯍꯟꯗꯛ ꯁꯤꯂꯣꯡ ꯍꯟꯒꯠ ꯍꯟꯗꯥ ꯇꯧꯕꯁꯦ ꯑꯗꯨꯅ ꯍꯥꯏꯗꯤ ꯁꯤꯂꯣꯡ ꯍꯟꯒꯠ ꯍꯟꯗꯥ ꯂꯝꯕꯤꯁꯦ ꯁꯥꯡꯕꯅ ꯇꯧꯕꯁꯤꯗ ꯈꯤꯇꯪ ꯁꯣꯛꯆꯟꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯦ ꯍꯟꯗꯛ ꯒꯥꯔꯤꯁꯦ ꯑꯗꯨ ꯌꯧꯔꯦ ꯃꯌꯥꯝ ꯆꯤꯡꯁꯦ ꯀꯥꯈꯠꯂꯛꯑꯦ ꯑꯗꯨꯒ ꯁꯤꯒꯤ ꯃꯐꯝꯁꯤꯅꯦ ꯍꯧꯖꯤꯛ ꯃꯇꯝ ꯅꯠꯇꯕꯅ ꯇꯧꯔꯤꯅꯦꯕ ꯁꯤ ꯀꯅꯥꯝ ꯂꯩꯔꯝꯗꯦ ꯊꯣꯡꯁꯨ ꯕꯟ ꯂꯩꯔꯝꯃꯦ ꯑꯗꯣ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯃꯈꯣꯟ ꯇꯥꯕꯗꯨꯗ ꯒꯦꯠꯁꯦ ꯍꯥꯡꯗꯣꯔꯛꯑꯦ ꯃꯤ ꯑꯃꯗ ꯂꯨꯄꯥ 10 ꯂꯧꯔꯦꯅꯀꯣ ꯑꯗꯣ ꯑꯩꯈꯣꯏ ꯕꯥꯅꯤꯒꯤ ꯂꯨꯄꯥ 90 ꯂꯧꯈ꯭ꯔꯦ ꯐꯕꯨꯗꯤ ꯐꯖꯕ ꯃꯐꯝ ꯑꯣꯏꯔꯝꯗꯣꯏꯅꯤ ꯉꯔꯥꯡꯁꯨ ꯑꯩꯈꯣꯏꯅ ꯆꯥꯛ ꯆꯥꯃꯤꯟꯅꯕ ꯃꯇꯝꯗ ꯏꯗꯣꯝꯆꯥꯅ ꯗꯤꯁꯦꯝꯕꯔꯗꯒ ꯂꯥꯛꯄ ꯃꯇꯝꯗꯗꯤ ꯁꯤꯒꯗ ꯌꯦꯡꯉꯨꯁꯤ ꯁꯤꯒꯤ ꯚ꯭ꯌꯨ ꯄꯣꯏꯟꯠꯁꯦ ꯌꯥꯝ ꯐꯖꯩꯑꯅ ꯍꯥꯏꯕꯀꯣ ꯍꯧꯖꯤꯛꯄꯨꯗꯤ ꯂꯩꯆꯤꯟ ꯊꯥꯔꯤꯅꯀꯣ ꯁꯤꯗꯗꯤ ꯑꯗꯣ ꯍꯌꯦꯡ ꯀ꯭ꯂꯥꯎꯗ ꯑꯣꯏꯗꯣꯏꯔꯥ ꯀꯩ ꯑꯣꯏꯗꯣꯏꯅോ ꯈꯪꯗꯦ ꯑꯗꯨꯝ ꯏꯗꯣꯝꯆꯥꯅ ꯌꯦꯡꯍꯟꯕꯗ ꯑꯩ ꯍꯣꯔꯦꯟ ꯃꯄꯥꯟ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯚ꯭ꯌꯨ ꯑꯃꯨꯛ ꯌꯦꯡꯍꯜꯂꯛꯀꯦꯕ ꯃꯣꯏ ꯄꯤꯛꯆꯔꯁꯤꯅꯦ ꯏꯃꯦꯖ ꯃꯃꯥꯡꯗ ꯍꯥꯏꯗꯤ ꯄꯤꯛꯆꯔ ꯃꯄꯥꯟꯗ ꯊꯦꯠꯍꯧꯔꯤꯗꯣ ꯚ꯭ꯌꯨꯗꯣ ꯑꯗꯣ ꯁꯤꯒꯤ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯎꯟꯒꯨꯝꯕ ꯂꯩꯆꯤꯟꯒꯨꯝꯕ ꯑꯗꯩꯗꯤ ꯀ꯭ꯂꯥꯎꯗ ꯅꯣꯡꯅ ꯎꯝꯖꯟꯅ ꯊꯝꯃꯒ ꯍꯥꯏꯗꯤ ꯀꯔꯤ ꯍꯥꯏꯅꯤ ꯇꯥꯎꯔ ꯂꯩꯔꯒ ꯑꯗꯨꯒꯤ ꯃꯊꯛꯇꯒꯤ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯅꯤ ꯅꯨꯃꯤꯠꯁꯦ ꯊꯣꯛꯂꯛꯄꯗꯨꯅꯦꯕ ꯈꯨꯐꯖ ꯑꯃꯗꯤ ꯇꯧꯔꯤ ꯏꯗꯣꯝꯆꯥꯅ ꯌꯦꯡꯍꯟꯕꯗꯣ ꯑꯗꯣ ꯑꯩꯈꯣꯏꯗꯤ ꯐꯪꯅꯗ꯭ꯔꯦ ꯑꯩꯈꯣꯏꯗꯤ ꯂꯩꯆꯤꯟꯅ ꯂꯣꯏ ꯀꯨꯞꯈ꯭ꯔꯦ ꯑꯗꯣ ꯑꯩꯈꯣꯏ ꯃꯄꯥꯁꯦ ꯂꯩ ꯌꯥꯗ꯭ꯔꯦꯕꯀꯣ ꯃꯤꯒꯤꯁꯨ ꯒꯥꯔꯤ ꯄꯣꯔꯛꯄꯅꯤꯅ ꯃꯃꯥꯟꯅꯕꯒꯤꯅꯦꯅ ꯕꯥꯏꯛꯇꯣ ꯃꯊꯛ ꯀꯥꯈꯠꯂꯛꯄ ꯌꯥꯗꯕ ꯄꯨꯔꯥ ꯆꯤꯡ ꯃꯇꯦꯛ ꯑꯃꯗꯤ ꯄꯨꯔꯥ ꯑꯣꯏꯔꯦ ꯑꯗꯣ ꯒꯥꯔꯤ ꯄꯥꯔꯀꯤꯡꯕꯨꯗꯤ ꯂꯩꯍꯧꯕ ꯄꯥꯔꯀꯤꯡꯗꯨꯗꯁꯨ ꯊꯝꯃꯝꯗ꯭ꯔꯦ ꯃꯥꯅ ꯊꯧꯒꯠꯄ ꯌꯥꯅꯦꯅ ꯑꯗꯨꯒ ꯒꯥꯔꯤꯗꯣ ꯊꯧꯒꯠꯄ ꯌꯥꯗ꯭ꯔꯦꯕꯀꯣ ꯂꯝꯕꯤ ꯃꯇꯦꯛ ꯑꯃ ꯐꯠꯇꯗꯅꯅꯦ ꯑꯗꯨꯅ ꯆꯠꯂꯁꯤꯅ ꯃꯥꯅ ꯌꯦꯡꯉꯔꯣꯏꯁꯤ ꯀꯩꯗꯧꯅꯤ ꯊꯣꯛꯂꯛꯇꯕꯅꯤꯅ ꯍꯌꯦꯡ ꯃꯊꯪ ꯂꯥꯛꯄꯗ ꯍꯥꯏꯗꯤ ꯅꯥꯐꯪꯕ ꯃꯊꯪ ꯅꯥꯗ ꯌꯦꯛꯇꯕ ꯑꯗꯨ ꯃꯊꯪ ꯂꯥꯛꯄꯗ ꯑꯣꯏꯅ ꯌꯦꯡꯉꯁꯤ ꯍꯥꯏꯅ ꯑꯗꯣ ꯀꯅꯥꯝꯁꯨ ꯂꯩꯇꯦ ꯌꯦꯡꯉꯨ ꯃꯇꯝ ꯅꯠꯇꯕ ꯍꯥꯏꯁꯦ ꯌꯦꯡꯉꯨ ꯀꯔꯤꯝ ꯀꯥꯟꯅꯗ꯭ꯔꯦ ꯑꯗꯣ ꯑꯗꯨꯝ ꯃꯈꯥ ꯌꯦꯡꯕꯒꯤꯇꯪ ꯉꯥꯏꯔꯦ ꯑꯩꯈꯣꯏꯒꯤ ꯁꯨꯃꯥꯡꯂꯨꯗꯒꯤ ꯄꯨꯔꯥꯁꯤ ꯎꯔꯛꯄꯅꯦꯕ ꯑꯗꯣ ꯀꯌꯥꯝꯗꯤ ꯀꯥꯔꯤ ꯃꯊꯛꯅꯤꯅ ꯀꯅꯥꯝ ꯂꯩꯇ꯭ꯔꯕꯅꯤꯅ ꯍꯜꯂꯒꯦ ꯃꯥ ꯂꯩ ꯌꯥꯗ꯭ꯔꯦ ꯒꯥꯔꯤꯗꯣ ꯂꯩꯍꯧꯗ ꯒꯥꯔꯤꯁꯤꯅ ꯃꯊꯛꯄꯨ ꯀꯥꯔꯝꯃꯗꯤ ꯉꯥꯛꯇꯪꯒ ꯁꯨꯝ ꯂꯩꯕ ꯌꯥꯕ ꯑꯗꯣ ꯂꯩꯍꯧꯗꯕꯅꯁꯨ ꯐꯔꯦ ꯃꯌꯥꯝ ꯂꯝꯕꯤꯗ ꯅꯣꯡ ꯀꯟꯅ ꯆꯨꯊꯔꯛꯑꯦꯕꯀꯣ ꯑꯃꯨꯛ ꯑꯗꯣ ꯁꯤ ꯈꯪꯅ ꯃꯥꯁꯨ ꯁꯥꯇꯤꯟꯒ ꯄꯥꯏꯔꯒ ꯂꯥꯛꯏꯁꯦ ꯌꯥꯝ ꯄꯤꯒꯁꯦ ꯑꯗꯣ ꯑꯗꯨꯝ ꯀꯥꯟꯅꯗ꯭ꯔꯦ ꯊꯣꯛꯂꯛꯑꯦ ꯑꯩꯈꯣꯏ ꯁꯤꯃꯛꯀꯤ ꯚ꯭ꯌꯨꯁꯤꯅꯦꯕ
Sige layer 9 ꯂꯩꯔꯤꯕ ꯀꯩ ꯍꯥꯏꯅꯤ ꯐꯣꯛ ꯑꯣꯏꯗꯣꯏꯗ ꯈꯪꯗꯦꯕ ꯑꯁꯤ ꯁꯨꯃꯥꯏꯅ ꯁꯃꯨꯗ꯭ꯔꯒꯤ ꯇꯥꯏꯞꯇ ꯅꯨꯃꯤꯠ ꯊꯣꯛꯂꯛꯑꯒꯁꯦ ꯁꯟꯔꯥꯏꯁ ꯚ꯭ꯌꯨ ꯄꯣꯏꯟ ꯑꯩꯈꯣꯏꯒꯤꯗꯤ ꯀꯩꯝ ꯀꯥꯟꯅꯗ꯭ꯔꯦ ꯍꯧꯖꯤꯛ ꯁꯤꯁꯦ ꯑꯩ ꯑꯗꯨꯝ ꯆꯥꯅꯁꯨ ꯍꯥꯏ ꯗꯤꯁꯦꯝꯕꯔ ꯅꯕꯦꯝꯕꯔ ꯗꯤꯁꯦꯝꯕꯔ ꯏꯪꯕꯒꯤ ꯑꯗꯨꯒꯤ ꯃꯇꯥꯡ ꯐꯖꯕꯗꯨꯒꯤꯅꯦꯕ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯁꯣꯏꯔꯦ ꯂꯥꯛꯄ ꯃꯇꯝ ꯁꯣꯏꯔꯦ ꯑꯩꯅꯗꯤ ꯆꯠꯂꯣꯏꯁꯤ ꯍꯥꯏꯕꯅꯤꯗ ꯑꯗꯣ ꯃꯥꯅ ꯆꯠꯁꯤ ꯌꯦꯡꯍꯟꯅꯤꯡꯕꯗꯨꯗ ꯑꯉꯥꯡꯒ ꯊꯝꯃꯝꯃꯒ ꯂꯥꯛꯄꯅꯤ ꯑꯗꯨꯅ ꯒꯥꯔꯤ ꯂꯩꯍꯧꯕꯁꯤꯅ ꯑꯩꯈꯣꯏꯁꯦ ꯑꯥꯗ ꯉꯥꯏꯍꯥꯛꯇꯪꯒ ꯂꯩꯔꯗꯤ ꯑꯃꯨꯛ ꯎꯕ ꯐꯪꯕꯁꯨ ꯌꯥꯏ ꯑꯗꯨꯝ ꯍꯧꯖꯤꯛꯀꯤ ꯄꯤꯛꯆꯔꯗ ꯎꯠꯂꯤꯕ ꯅꯠꯇ꯭ꯔꯁꯨꯅꯦ ꯎꯔꯤꯕ ꯄꯤꯛꯆꯔꯗ ꯎꯔꯤꯕ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯅꯤ ꯄꯤꯛꯆꯔꯗ ꯎꯔꯤꯕ ꯚ꯭ꯌꯨꯗꯨꯃꯛ ꯅꯠꯇ꯭ꯔꯒꯁꯨ ꯑꯗꯣ ꯒꯥꯔꯤꯁꯦ ꯃꯤꯒꯤ ꯄꯨꯔꯛꯄꯅꯤꯅ ꯀꯤꯁꯦ ꯑꯗꯨꯝ ꯃꯌꯥꯝ ꯒꯥꯔꯤ ꯃꯌꯥꯝ ꯑꯃ ꯈꯥꯝꯕ ꯑꯣꯏꯔꯗꯤ ꯀꯔꯤꯝ ꯇꯦꯟꯁꯟ ꯂꯩꯇꯕ ꯁꯤ ꯄꯥꯔꯀꯤꯡ ꯑꯦꯔꯤꯌꯥ ꯄꯥꯔꯀꯤꯡ ꯑꯦꯔꯤꯌꯥꯅꯤ ꯃꯇꯝ ꯅꯠꯇꯕꯗꯨꯗ ꯇꯧꯔꯤ ꯃꯥꯜꯂꯦ ꯍꯧꯖꯤꯛ ꯅꯣꯡꯒ ꯆꯨꯕꯅꯤꯅ ꯃꯊꯛꯇ ꯀꯥꯈꯠꯂꯛꯇꯕꯒꯤ ꯑꯣꯏꯔꯤꯕ ꯈꯪꯗꯦ ꯑꯗꯨꯅ ꯀꯅꯥꯝꯁꯨ ꯂꯩꯇꯦ ꯑꯩꯈꯣꯏ ꯁꯤꯗ ꯒꯥꯔꯤ ꯊꯝꯃꯝꯒꯗꯕ ꯀꯤꯕꯒꯤ ꯁꯤ ꯒꯥꯔꯤ ꯊꯝꯃꯝꯒꯦ ꯇꯧꯕ ꯀꯤꯗꯅꯀꯣ ꯑꯗꯨꯑꯣꯏꯗꯤ ꯃꯊꯛꯇ ꯄꯨꯈꯠꯂꯅꯤ ꯃꯊꯛꯇ ꯑꯃꯨꯛ ꯈꯥꯏꯕꯣꯛꯇꯦ ꯑꯃꯨꯛ ꯀꯩꯅꯣ ꯇꯧꯔꯕ ꯊꯧꯒꯠꯄ ꯉꯝꯗ꯭ꯔꯕ ꯉꯝꯃꯟꯗꯅ ꯑꯩꯈꯣꯏ ꯕꯥꯅꯤꯗꯅꯤ ꯂꯝꯕꯤꯁꯤꯗ ꯌꯨꯝꯁꯨ ꯇꯥꯗꯦ ꯀꯌꯥ ꯃꯤꯁꯨ ꯂꯩꯇꯦ ꯑꯩꯈꯣꯏ ꯕꯥꯅꯤꯒꯁꯦ ꯃꯤꯅ ꯐꯥꯔꯒ ꯍꯥꯠꯇꯣꯛꯄꯤꯔꯗꯤ ꯂꯣꯏꯔꯦ ꯑꯩꯅ ꯍꯥꯏꯌꯦꯕ ꯀꯅꯥꯝꯁꯨ ꯂꯩꯇꯦ ꯉꯜꯂꯤꯕꯅꯤꯅꯀꯣ ꯑꯩꯈꯣꯏꯅꯤꯁꯦ ꯐꯥꯅꯒ ꯁꯤꯔꯗꯤ ꯇꯣꯛꯑꯦꯅ ꯍꯥꯏꯕ ꯀꯩꯁꯨꯝ ꯇꯧꯔꯣꯏꯌꯦ ꯑꯩ ꯃꯤꯒ ꯑꯝꯇ ꯇꯥꯗꯦ ꯌꯦꯡꯉꯨꯅꯦ ꯅꯣꯡ ꯆꯨꯊꯔꯦ ꯈꯣꯃꯥꯏꯅꯦ ꯄꯦꯁꯤꯁꯨ ꯑꯉꯥꯎꯕꯤ ꯑꯃꯒ ꯑꯉꯥꯎꯕ ꯑꯃꯒ ꯃꯤꯅ ꯈꯜꯂꯝꯒꯅꯤ ꯑꯗꯣ ꯅꯣꯡ ꯃꯔꯛꯁꯤꯗ ꯃꯈꯨꯒ ꯆꯣꯠꯂꯦ बुलेट थोड़ा सा 7 दिन रुपए ना ꯑꯩꯅ ꯆꯨꯊꯔꯛꯏꯅꯦ ꯑꯉꯥꯎꯕꯤꯒ ꯑꯉꯥꯎꯕꯒꯅꯤ ꯅꯣꯡ ꯃꯔꯛꯇ ꯑꯩꯈꯣꯏ ꯂꯥꯏꯕꯛ ꯐꯔꯦ ꯑꯃꯨꯛ ꯀꯟꯅ ꯆꯨꯊꯔꯦ ꯑꯩꯒꯤ ꯀꯦꯃꯦꯔꯥꯁꯤꯗ ꯀꯟꯕ ꯃꯥꯟꯗꯕꯩ ꯋꯥꯅꯦꯕꯀꯣ ꯅꯣꯡꯁꯦ ꯀꯟꯅ ꯆꯨꯊꯔꯦ ꯒꯥꯔꯤꯗꯨꯁꯨ ꯕꯨꯂꯦꯠꯁꯤꯗꯤ ꯂꯨꯝꯕ ꯒꯥꯔꯤꯅꯦ ꯑꯩꯅ ꯄꯥꯏ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯃꯃꯥꯏ ꯂꯩꯊꯣꯛꯄꯒꯤ ꯈꯤꯇꯪ ꯄꯥꯏꯕ ꯈꯨꯂꯨꯝ ꯑꯃ ꯇꯧꯔꯦ ꯒꯥꯔꯤꯗꯨꯅꯦ ꯑꯗꯨꯅ ꯅꯣꯡ ꯆꯨꯗ꯭ꯔꯤꯉꯩꯗ ꯁꯤꯠꯇ꯭ꯔꯤꯉꯩꯗꯅꯦ ꯆꯤꯡ ꯂꯝꯕꯤ ꯀꯨꯝꯊꯔꯛꯄꯗꯣ ꯑꯗꯣ ꯌꯥꯝ ꯐꯔꯦ ꯅꯣꯡ ꯀꯟꯅ ꯆꯨꯊꯔꯤꯉꯩꯗ ꯊꯣꯛꯂꯛꯍꯧꯕ ꯂꯥꯛꯍꯧꯕ ꯐꯔꯦ ꯍꯣꯏ ꯍꯥꯏꯗꯤ ꯀꯥꯟꯅꯗꯕꯅꯤꯅ ꯌꯦꯡꯕꯗ ꯌꯦꯡꯅꯤꯡꯕ ꯄꯣꯠꯇꯣ ꯎꯕ ꯐꯪꯉꯔꯣꯏꯗꯕꯅꯤꯅ ꯀꯩꯗꯧꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛꯁꯦ ꯐꯖꯅ ꯇꯨꯝꯕ ꯌꯥꯔꯦ ꯅꯣꯡ ꯆꯨꯔꯕꯅꯤꯅ ꯎꯄꯥꯏ ꯂꯩꯇꯦ ꯊꯕꯛꯁꯨ ꯂꯩꯇꯕꯅꯤꯅ ꯍꯌꯦꯡꯗꯤ ꯌꯨꯝ ꯆꯠꯈ꯭ꯔꯦ ꯊꯕꯛ ꯉꯥꯛꯇ ꯑꯣꯏꯗꯣꯏꯅꯤ ꯍꯧꯖꯤꯛ ꯑꯉꯥꯡ ꯑꯅꯤꯒꯤ ꯃꯦꯒꯤ ꯍꯧꯕꯤꯔꯦ ꯊꯣꯡꯕꯤꯔꯦ ꯑꯩꯈꯣꯏ ꯑꯗꯨꯝ ꯂꯥꯛꯑꯃꯤꯅ ꯍꯜꯂꯛꯑꯃꯤꯅ ꯃꯣꯏꯁꯨ ꯑꯗꯨم ꯍꯧꯒꯠꯂꯛꯑꯦꯕꯀꯣ ꯃꯣꯏꯅꯤ ꯃꯦꯒꯤ ꯆꯥꯔꯦ ꯑꯗꯨꯒ ꯑꯩꯒ ꯏꯅꯥꯎꯅꯨꯄꯤꯒꯅ ꯆꯥ ꯑꯗꯨꯒ ꯁꯤꯒꯤ ꯄꯞ ꯄꯦꯇꯤꯁꯤꯒ ꯄꯞꯁꯦ ꯄꯦꯇꯤ ꯆꯥꯏ ꯄꯞꯁꯤꯒ ꯆꯥꯔꯅꯤ ꯆꯥꯔꯦꯗꯤ ꯑꯗꯨꯒ ꯆꯥ ꯊꯛꯄ ꯈꯣꯠꯄ ꯂꯣꯏꯔꯒ ꯍꯌꯦꯡ ꯆꯠꯇ꯭ꯔꯣꯕꯅꯤꯅ ꯑꯩꯗꯤ ꯈꯪꯗꯦ ꯃꯤꯁꯤꯡꯗꯤ ꯆꯠꯇ꯭ꯔꯣ ꯐꯥꯎꯕ ꯄꯦꯛꯀꯤꯡ ꯇꯧꯕ ꯈꯣꯠꯄ ꯂꯣꯏꯁꯤꯟꯅꯦ ꯑꯩꯗꯤ ꯅꯣꯡ ꯅꯤꯅꯤ ꯃꯃꯥꯡꯗꯤ ꯂꯣꯏꯁꯤꯟꯅ ꯊꯝꯅꯤꯡꯉꯦꯕ ꯁꯤꯅ ꯃꯥꯒꯤ ꯊꯝꯕꯤꯔꯝꯅꯕꯅꯦ ꯑꯗꯨꯒ ꯕꯦꯒꯁꯤꯅ ꯑꯩꯒꯤ ꯃꯥꯒꯤꯅ ꯁꯤꯗ ꯊꯝꯕꯤꯔꯦ
asina akogi edi hojik sijinararoi poni loi hapchangani kolik singsidi mathau taaneba paro chakchagini nungthang chakchagini hayeng ayuk paudi cha thaga dum chakhidorni inaunu pisu phi ga thupchai khochana taur alu ga se apek tawsala loi hapchangni dormi tilau se ma thamam ngai thambiram dorobani ado thamam gonoi di pura chakani khangu ko se ngoloina pek tawgo loi sale hodong jong kya nungai tu me nong na hande kogi sangu ga thakto mini ne mana indaraga aduga pek tawlo jare ko inaunu pina agi su ko gi loi sale hojik ngahang mamangda nong kanna churambado hojik phagare amugi nungsa kabok kabok togle aduna aina seluba phiron ga mapai phi chole ba ko adum sudi sudre ka ka phaudo e khangu ko loi chole aduna phaudo e nungai re hayeng di chalani ubo phangaroi liri liri nusi lakdana nungai ba weather se thado ga chatore adu chak thongkana ba tawrage su sigi cheng se ngarang mana lorakpane ba khuhau ma toy manam junuk siba ando aisho hang tere cheng bisa di cheng ji mamin kari no ga hang haudre cheng ni manam junuk siba ko hausu yam haure ba da ma su mai mes de chak khara porak tine na khara ta thong adum chak su kai ge sigi cheng ji yam aduga hauji kon ga yamna sijina da ba kotana ba ina ngan salle chak ta loi google alu macha ji hap challe sumain tawga morok tonga ngan jangara irolani aduga amuk nong khara khara amuk lakpa Haraorimare so inaunu pi lausalini ngak tengda nungsa satu ngak tengda nong chui dum chaw gi phau mare phau ta uduira kaino ai chingdoga bora da kisan na tham ai chak loire siga thumjak pi ani se taurani Hamung jong no khai lo se so ta ni video bro du yani so hale duga mogi ngasi mes ta kari menu no mogi se hawai yen thongbora mare masina aduga pulau ga jira rice ora mare pulau nate da jira rice ka aduga yen thongbaga hawai thongbaga koina ironba maga thumya peningam ina loisala ko gi baro gi mathen adonga hakwa tharaga angang animga madum jaga kana sanari sonu de madum jaga yam yana bane ba ko sana je na ko ri hayeng de bi yum cha ayu sana de sanu aina khale yum chalaga school hangani chakarani matam la yaro ko gi di khu mapu do phabudi phai ba ko pharasu makha daga sana khona to da mai gari do ka ani khulona kitang hai bu nungai de leidom chana de nang na chani je ami jetta ga sanai sana sanuai sini mayam moi si da leiram ba bhara ga daga leiram ba mi sing da ngang sing de as bol ga tum to mingjen tu kai bu da loi yana aduga sisinaina hayeng de ko chatro baina hui se hui muksi wang khalai se na tan pijaram ge to ai di ki je ye pijaba se na akoi na tu de hui hodong ju luna tawja ba da ko la ga tum ning mi ma de ma khang ye ng pijala ne khula kani ne ye yes le ya ji ne vâng tia chao ra mà được mà cái cô lịch trên lồng ruộng nó lấy về thuộc nó sân nó lấy về nó cũng cái cô là cái gì cơ mà cô là cái gì chúng cái nó thằng muốn mà pa rồi mà khai ra tar đuôi nấp sân lồng kỳ đâu ní mà thì đi kỳ gì Nó biết kilo kìa. Nó biết kilo. Hả? Nó biết kilo kìa. Tao rồi bạn lấy sao rồi tao lấy sao rồi mà. Đi kholo bạn. Này có mấy cái tiết ra đấy. Nào có cái núm đã hấp cái gì vậy? Ta cái đó. Ta lấy đấy. Babu em á, mà chú chơi này đi.
फरे ठीक है हमारे ओके मारे ओके ना हम लोग सैंडल के ओके जगह ना बारो गेम चलो उठ चलो चलो कहीं नो सैंडल ना वो करी गेम नो नंग नहीं जाओ जाओ नहीं जाने चलो चलो खेलते एकदम चाहे मालूम दे फी ngangi ngasai ayukda chaluido adi sineba aduga kainosu usu uraktre पहला वाला तले सेकंड वाला पारू मैं तुम करूंगा जुली की खुचिंग दे तुम सोनू दी खंगमगनी पारू जे उना ले होरे जे माना खरा खं ओ सैंडल से माने पॉइंट दो आपकी बारी हाँ ठीक है मेरी अरे ये बन घूमना ना ए कना नो नंग अब बाद में तेरे लास्ट में आ जाओ कौन था पहला वाला चाजुली अच्छा हो गया जो पारू दिले हो गोरे ahan ma dada waraga cha juli hai to kara bai lala ba paru ki sandin siro chungam dre ma nangi na si se oh पहला वाला पारू दूसरा वाला सोन chung re ba cha juli mu chung pro bao ja chung chung eh और मैं करता हूँ Good. मान दे होरे अभी ऐसे से बोलना ठीक है पहला करो करो पहला वाला दादा चलो उठो उठो जल्दी करो भैया paru jam tau de bao ja अब बोल दिया maybe इधर था kana puthoroi ba game no ja cha juli na पहला वाला पारू पता ही चल गया साइड में आके कर रहा है kadai bau target luar ya चप्पल हम पहला वाला दादा paru mung chung do ya cha juli ki di lan khira चल मुझे पूरा पास से जाने का है wow वो कितना मिलेगा यहाँ पे है तो चाची bye bye par dada loi khira दादा नहीं अब अभी वापस कर ये पानी दे दो loi khira dada ngam khira नहीं अभी चाचूली और मैं करते 10 बार उठा मेरे को
Kari punishment? Punishment kari? Ngamdabagi? 1 2 3 4 5 6 7 8 9 10 11 12 13 वो बैठ ही नहीं रहा, आपको और 30 करना पड़ेगा। Is loire ne chama chaju lidaga kanno punishment ka pi dena jare kai phamino paru nang khangu sanden upsalo sanden thado kon dugi maning nom de kainom na noi ni da chiklari khangedra hagle ga thabale manam nungsiran thabale jita na hana haiba kaw gidana ko mami yu khangde da phajana ayun मम नुसी हाँ नहीं रहो आप aine tongi sandal se muni amal tongala nangi se nangi se mo poda अरे खोपा जाम तुम्हारे तुम जब ai je to na harau rai ro yam na पाखन नुआई देना उसे किधर है ma di harau mo ro mai tension ja khare na आजा 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 अच्छा बोल लेके आता Rồi samna cái gì pha phẳng sẽ đi SBI cái gì bank chỉ nặng nó lấy vậy nè nung Hayeng đi thăm sao cái suy thô mà ní aduna sa khá lâu thô qua lại này cái yuan cái size này không achapot hay đâu cái achapot nó phải cái lấy gì nó này thabi ấy thabi pizza Japan thế mắm mè làm gì Chúng gì làm chảo rồi cho cái bít tắc rồi làm nan nó lấy mà chưng mà thật Này mà khá sẽ đi cái nó lấy ba cái thuần đấy ôi mà khá hắn nó xa rồi nan gì có chưng mà thật là đây cái đồng đấy là cái này đồng thang gì đúng Puk cái xe sạc đấy đi cam chui chắn nó lùa rồi Hayeng chật bác á hàng sinh nga lấy ra ní càng sôi ta ní sao rồi đấy càng sôi thì bây giờ này nó mà sao cái phà là cái comment là suy chia mình là hay nào nó bị lấy bây giờ nó ngay bên này lấy rồi hay lấy vậy nè hay mình nào vậy nè rồi nè này yum pan đi Yung panba singdi lausu hai basu yadre mai gi ai moi ta sunate ai si tungai re ai suai gi ngang sing na kai no na he lai na lei ra ban adana yung pan gi singdi lau ai si lak bidre ji nang sina isa bi na khara ni lei u ai na hai doi na mai hum chalage mama tha do ya de mama na chalage ai na ai ma si dei chakhang ngasi chaki hai ni akoi ne Hayeng Silong giờ Guwahati chaki ba ma nga si dagi yum chaki hai ba tha dre na Guwahati dagi chatlu hai na ha si dagi su duma bai na si dagi su ISBT thin ba khol pa do pharak ta ne na ko mana aduna train do ina Hayeng phajana si da ka ga na than ta tungo chu Rồi, ngày xưa na Hayeng đi khôi Guwahati da. Bây giờ rồi nè, ha. Cao thâu rồi chứ đâu. Hojikse sandha tare. Sigi chuga jaga ni se yumda puna jukana roi thamam dei saruk na han gi porokhiba don. Taruk ko porokhiba da mari am de chagra ni se dum lei re. Aina si hojik sandha se chathu se na lauthok pan. Aduga ngasi di coffee thak se na coffee oina laure ma su coffee thakningi ra kaino. De haiba han mamang de chalu ro ai coffee yon dukan do thau se na haiba ina yumda lola thau ra sida ina angang ni suli hawani na ina ada coffee laure sangom di leire coffee ga chuja ga cha do ni chuja lo ba ga aseng ma sa ti na haw chuja se akoina bazar dagi market dagi leire ga cha bu di ko
ꯑꯗꯨꯝ ꯈꯔꯅꯤ ꯂꯩꯁꯟꯈꯤꯕꯒꯤ ꯇꯧꯏꯔꯥ ꯈꯪꯗꯦ ꯈꯨꯗꯛꯇ ꯍꯦꯛꯑꯒ ꯆꯥꯕꯅꯤꯅꯅꯦ ꯅꯍꯥꯟꯗꯨꯅꯁꯨ ꯍꯥꯎꯕ ꯍꯦꯜꯂꯤ ꯉꯁꯤꯅ ꯑꯃꯨꯛ ꯍꯨꯝꯅꯤ ꯃꯔꯤꯅꯤ ꯁꯨꯖꯜꯂꯛꯑꯕꯅꯤ나 ꯑꯃꯨꯛ ꯍꯥꯎꯕ ꯈꯔ ꯋꯥꯠꯂꯦ ꯁꯤꯁꯦ ꯑꯗꯨꯒ ꯀꯣꯐꯤ ꯔꯦꯗꯤ ꯂꯩꯔꯦ ꯀꯣꯐꯤꯒ ꯆꯨꯀꯖꯥꯛꯀ ꯁꯟꯗꯥꯒꯤ ꯑꯗꯨꯒ ꯇꯝ ꯇꯝ ꯑꯃꯨꯛ ꯆꯥꯛ ꯊꯣꯡꯒꯠꯂꯅꯤ ꯁꯨꯃꯥꯏꯅ ꯇꯧꯅꯉꯁꯤ ꯂꯥꯟꯈꯤꯔꯅꯤ ꯍꯌꯦꯡ ꯑꯃꯨꯛ ꯍꯟꯕ ꯃꯇꯝ ꯑꯩꯕꯨꯗꯤ ꯆꯠꯅꯤꯡꯉꯦ ꯀꯩꯅꯣ ꯍꯥꯏꯗꯤ ꯌꯨꯝ ꯑꯥꯗꯅ ꯑꯗꯨꯝ ꯑꯩꯒꯤ ꯄꯣꯠ ꯆꯩ ꯀꯩꯀꯩ ꯂꯣꯏ ꯂꯩꯔꯤꯕꯅꯤꯅ ꯑꯥꯗ ꯑꯗꯨꯝ ꯆꯠꯅꯤꯡꯉꯦꯕ ꯅꯪ ꯅꯍꯥꯟꯒꯤ ꯗꯨꯀꯥꯟꯗꯨꯒ ꯑꯩꯒꯤꯁꯤꯒ ꯌꯦꯡꯉꯨꯅꯦ ꯀꯣꯡꯒꯣꯟ ꯀꯥꯗꯅꯦ ꯀꯣꯡꯒꯣꯟ ꯀꯥꯕ ꯍꯥꯎꯋꯦ ꯑꯗꯨꯝ ꯀꯤꯂꯣꯗ ꯎꯏꯃ ꯀꯣꯡꯒꯣꯟ ꯀꯣꯜꯂ ꯍꯥꯞꯄꯒꯦ ꯖꯣꯂꯤ ꯆꯥꯃꯁ ꯄꯨꯔꯛꯎꯁꯦ ꯑꯝꯇꯪ ꯍꯩꯇ꯭ꯔꯦꯕ ꯀꯣꯡꯒꯣꯟ ꯁꯤꯗꯅꯤꯅꯦ ꯄꯨꯟꯅ ꯍꯩꯔꯛꯏꯅꯤꯅꯦ ꯑꯗꯨꯒ ꯒ꯭ꯂꯥꯁꯁꯤꯗꯒꯤ ꯆꯧ ꯅꯪ ꯊꯣꯛꯑꯣ ꯑꯗꯨꯒ ꯑꯗꯨ ꯀꯞꯇꯣ ꯑꯩ ꯂꯧꯔꯒ ꯖꯨꯂꯤꯗ ꯒ꯭ꯂꯥꯁꯁꯦ ꯄꯤ ꯅꯪ ꯇꯦꯡꯀꯣꯠ ꯄꯨꯔꯛꯏꯔꯣ ꯅꯪ ꯀꯣꯐꯤ ꯍꯩꯅꯗꯦ ꯑꯩꯗꯤ ꯆꯥ ꯂꯣꯟꯕꯤꯔꯝꯒꯗꯅꯤꯅ ꯑꯩꯈꯣꯏ ꯀꯩꯅꯣꯁꯨ ꯀꯣꯐꯤ ꯊꯛꯀꯦ ꯍꯥꯏꯗꯤ ꯌꯦꯡꯉꯨ ꯁꯤ ꯂꯧꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯃ ꯍꯦꯛ ꯆꯥꯛꯀꯨ ꯅꯝꯁꯤꯜꯂꯒ ꯂꯧꯕꯅꯤ ꯍꯥꯡꯗꯣꯔꯣ ꯀꯩꯝ ꯌꯥꯎꯗꯦ ꯀꯩ ꯃꯊꯦꯜ ꯃꯊꯦꯜ ꯍꯥꯏꯕꯗꯨ ꯂꯧꯀꯤ ꯍꯋꯥꯏꯒ ꯀꯩꯅꯣꯒ ꯈꯣꯡꯗ꯭ꯔꯨꯝꯒ ꯄꯔꯨ ꯌꯥꯝ ꯍꯥꯎꯅ ꯆꯥꯔꯤ ꯅꯪꯒꯤ ꯍꯋꯥꯏꯁꯦ ꯁꯤꯁꯤꯅ ꯑꯗꯨ ꯆꯠꯅꯤꯅꯦ ꯁꯤꯅ ꯆꯣꯀ꯭ꯔꯆꯥꯛ ꯁꯤꯁꯨ ꯁꯤꯅ ꯆꯥꯛ ꯃꯅꯨꯡꯉꯥꯏꯔꯝꯅꯤ ꯀꯔꯤ ꯃꯊꯦꯜ ꯍꯥꯏꯅ ꯌꯦꯡꯕꯗꯤ ꯆꯥꯗꯕ ꯀꯩꯗꯧꯅꯤ ꯃꯣꯏ ꯃꯦꯁꯀꯤꯅ ꯍꯋꯥꯏ ꯊꯣꯡꯕꯒ ꯈꯣꯡꯗ꯭ꯔꯨꯝ ꯉꯧꯕꯒ ꯈꯣꯡꯗ꯭ꯔꯨꯝ ꯊꯣꯡꯕ ꯍꯥꯏꯗꯣꯏꯔꯥ ꯀꯩꯅꯣ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯌꯦꯔꯨꯝ ꯊꯣꯡꯉꯅꯤ ꯃꯥꯅꯗꯤ ꯌꯦꯟ ꯊꯣꯡꯁꯦꯅ ꯍꯥꯏꯕꯀꯣ ꯑꯩꯅ ꯊꯥꯎ ꯑꯝꯇ ꯆꯥꯅꯤꯡꯗ꯭ꯔꯦ ꯑꯩꯗꯤ ꯑꯗꯣ ꯑꯗꯨꯝ ꯑꯉꯥꯡ ꯑꯅꯤꯒꯤ ꯈꯜꯂꯒ ꯌꯦꯔꯨꯝ ꯑꯗꯣ ꯃꯄꯥꯅ ꯃꯥ ꯊꯣꯡꯉꯒꯦ ꯅꯪ ꯆꯠꯂꯣ ꯍꯥꯏꯅ ꯑꯩ ꯂꯥꯛꯑꯦ ꯑꯗꯨꯒ ꯑꯩꯈꯣꯏꯁꯦ ꯃꯤꯡꯖꯦꯟꯁꯦ ꯂꯧꯔꯛꯄꯅꯤ ꯑꯗꯨꯝ ꯆꯥꯎꯒꯤꯅꯦꯕꯀꯣ ꯒ꯭ꯔꯤꯟ ꯃꯆꯨꯁꯦ ꯄꯔꯨꯅ ꯄꯛꯂꯥꯎ ꯅꯦꯠꯂꯨꯔꯦ ꯎꯞꯊꯣꯛꯅ ꯂꯩꯕ ꯃꯇꯝꯗ ꯅꯦꯠꯁꯟꯂꯨꯅꯅꯦ ꯑꯗꯣ ꯀꯂꯔꯗꯤ ꯃꯥꯟꯅꯗ꯭ꯔꯦ ꯑꯇꯩ ꯆꯥꯎꯕ ꯈꯣꯠꯄ ꯑꯇꯩꯗꯤ ꯂꯣꯏ ꯃꯥꯟꯅꯔꯦ ꯍꯌꯦꯡ ꯏꯗꯣꯝꯆꯥꯗ ꯍꯥꯏꯔꯅꯤ ꯏꯗꯣꯝꯆꯥ ꯒ꯭ꯔꯤꯟ ꯀꯂꯔꯗꯤ ꯐꯪꯗ꯭ꯔꯦ ꯀꯥꯏꯈꯔꯦ ꯏꯆꯥ ꯅꯤꯄꯥꯅꯅꯦꯅ ꯑꯁꯤꯃ ꯊꯝꯃꯝꯃꯒꯦꯅ ꯉꯥꯡꯕꯁꯦ ꯔꯦꯠꯁꯦ ꯐꯪꯉꯛꯇ꯭ꯔꯦ ꯑꯁꯪꯕꯁꯦ ꯊꯤꯕꯗ ꯒ꯭ꯔꯤꯟꯁꯦꯅ ꯁꯨꯃꯥꯏꯅ ꯊꯦꯠꯂ ꯊꯝꯃꯒꯦ ꯀꯥꯏꯔꯕꯅꯤꯅ ꯈꯪꯉꯦ ꯑꯗꯣ ꯃꯊꯛꯇ ꯌꯥꯟ ꯊꯝꯃꯒꯦ ꯅꯍꯥꯟꯉꯩ ꯃꯈꯥꯗ ꯑꯗꯨꯝ ꯊꯝꯕ ꯑꯗꯨꯒ ꯃꯥ ꯌꯦꯔꯨꯝ ꯊꯣꯡꯕ ꯂꯣꯏꯁꯤꯜꯂꯦ ꯑꯁ ꯀꯔꯤꯅꯣ ꯐꯨꯜꯀꯣꯕꯤꯌꯣ ꯃꯍꯤꯒ ꯑꯝꯇ ꯌꯥꯎꯗ꯭ꯔꯦ ꯌꯦꯔꯨꯝꯒꯁꯦ ꯉꯧꯊꯣꯛꯇ꯭ꯔꯕ ꯀꯩꯅꯣ ꯍꯥꯏꯗꯤ ꯇꯥꯎꯊꯣꯛꯄ ꯈꯣꯠꯇꯣꯛꯄꯒ ꯇꯧꯗ꯭ꯔ ꯃꯥꯜꯂꯦ ꯑꯗꯨꯝ ꯊꯣꯡꯖꯤꯟꯈ꯭ꯔ ꯃꯥꯜꯂꯦ ꯑꯗꯨꯕꯨ ꯑꯗꯨꯝ ꯍꯥꯎꯗꯤ ꯍꯥꯎꯔꯝꯃꯦ ꯑꯩꯅ ꯑꯗꯨꯝ ꯑꯥꯗ ꯌꯨꯝꯗ ꯆꯥꯏꯔꯝꯒꯗꯕ ꯈꯣꯠꯂꯝꯒꯗꯕ ꯈꯟꯕꯗ ꯌꯨꯝꯗ ꯆꯠꯅꯤꯡꯉꯦ ꯑꯩꯈꯣꯏ ꯃꯄꯥꯅ ꯑꯃꯨꯛ ꯅꯨꯡꯉꯥꯏꯇꯦ ꯃꯥꯅ ꯑꯃꯨꯛ ꯅꯨꯃꯤꯠ 10ꯅꯤ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯕꯅꯤꯅꯀꯣ ꯏꯆꯤꯛ ꯆꯤꯛꯍꯧꯗ꯭ꯔꯕꯅꯦꯕ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯅꯨꯡꯗꯥꯡꯒꯤ ꯃꯊꯦꯜꯁꯦ ꯁꯦꯝꯃ ꯀꯣꯕꯤ ꯑꯃꯒ ꯑꯥꯂꯨ ꯇꯣꯉꯥ ꯇꯧꯅ ꯃꯥ ꯀꯟꯅ ꯃꯦꯠꯇꯒꯤ ꯇꯧꯔꯤ ꯑꯩꯈꯣꯏꯒꯤ ꯅꯨꯡꯗꯥꯡꯒꯤ ꯃꯊꯦꯜ ꯑꯗꯨꯒ ꯆꯥꯛ ꯇꯣꯛ ꯂꯣꯏꯔꯒ ꯉꯥꯏꯍꯥꯛ ꯐꯨꯠꯕꯣꯜ ꯁꯥꯟꯅꯅꯤ ꯏꯗꯣꯝꯆꯥꯒꯤ ꯃꯆꯥꯅꯨꯄꯥ ꯌꯥꯏꯃꯁꯦ ꯐꯨꯠꯕꯣꯜ ꯁꯥꯟꯅꯕꯗ ꯐꯥꯎꯋꯦꯕꯀꯣ ꯃꯄꯥꯟꯗ ꯂꯩꯌꯦ ꯑꯗꯣ ꯃꯣꯏ ꯏꯗꯣꯝꯆꯥꯒꯤ ꯃꯆꯥ ꯅꯨꯄꯥ ꯃꯔꯤꯃꯛ ꯂꯣꯏꯅ ꯕꯣꯜꯗ ꯐꯥꯎꯕꯖꯥꯠꯅꯤ ꯑꯗꯨꯅ ꯕꯣꯜ ꯂꯩꯔꯝꯃꯦ ꯃꯣꯏ ꯁꯥꯟꯅꯔꯤ ꯏꯗꯣꯝꯆꯥꯁꯦ ꯍꯪꯀꯠꯀ ꯍꯟꯗꯥꯒ ꯇꯧꯕꯅꯤ ꯑꯗꯨꯅ ꯏꯗꯣꯝꯆꯥ ꯂꯩꯇ ꯃꯥꯜꯂꯦ ꯃꯣꯏ ꯃꯧꯅꯤ ꯁꯤꯅ ꯃꯣꯏꯒꯤ ꯍꯨꯏ ꯑꯗꯨꯒꯩꯗꯤ ꯀꯩꯅꯣ ꯌꯦꯟ ꯂꯩꯕꯁꯦ ꯆꯥꯛ ꯄꯤꯖꯕ ꯂꯥꯛꯏ ꯃꯥꯜꯂꯦ ꯅꯨꯡꯗꯥꯡꯒꯤ ꯃꯣꯏꯁꯨ ꯁꯨꯃꯥꯡꯒꯁꯦ ꯃꯔꯥꯡ ꯀꯥꯏꯔꯕꯅꯤꯅꯀꯣ ꯆꯥꯛꯀ ꯇꯣꯛ ꯂꯣꯏꯔꯒ ꯉꯥꯏꯍꯥꯛ ꯍꯪꯒꯠ ꯍꯟꯗꯥ ꯆꯠꯄ ꯀꯌꯥꯗꯤ ꯅꯨꯡꯉꯥꯏꯔꯦ ꯑꯁꯦꯡꯕꯒꯤ ꯁꯥꯊꯤꯅ ꯅꯨꯡꯉꯥꯏꯔꯦ ꯑꯩꯈꯣꯏꯒꯤꯅ ꯑꯩꯗꯤ ꯒꯨꯍꯥꯇꯤ ꯂꯩ ꯃꯇꯝꯗ ꯆꯥꯛ ꯇꯣꯛ ꯂꯣꯏꯔꯒ ꯁꯥꯕ ꯀꯥꯟꯗꯗꯤꯀꯣ ꯃꯊꯛꯇ ꯑꯩꯈꯣꯏꯒꯤ ꯁꯠ ꯃꯊꯛꯇ ꯀꯥꯈꯠꯂꯦꯕ ꯑꯗꯣ ꯑꯗꯨꯝ 7:30 10ꯒ ꯇꯥꯔ ꯊꯦꯡꯖꯤꯜꯂꯛꯑꯗꯤ ꯃꯊꯛꯅꯤꯅꯀꯣ ꯑꯗꯨꯝ ꯍꯥꯏꯗꯤ ꯀꯤꯊꯨꯛꯀꯤꯔꯨꯝ ꯍꯥꯏꯒꯗ꯭ꯔꯥ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗꯦ ꯑꯗꯨꯝ ꯅꯨꯡꯉꯥꯏꯇꯦꯕ ꯃꯊꯛꯇꯗꯤꯅꯦ ꯍꯥꯏꯕꯁꯨ ꯅꯠꯇꯦꯗ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯑꯗꯨꯒ ꯉꯥꯏꯍꯥꯛ ꯕꯣꯜ ꯁꯥꯟꯅꯔ ꯑꯃꯨꯛ ꯊꯣꯛꯂꯛꯑꯦ ꯑꯁꯤꯒꯤ ꯆꯪꯉꯤꯕꯁꯦ ꯑꯁꯤꯒꯤ ꯄꯥꯝꯕꯤ ꯑꯅꯤ ꯃꯔꯛꯇ ꯂꯝꯕꯤ ꯆꯪꯉꯤꯁꯦ ꯁꯤ ꯏꯌꯥꯔꯄꯣꯔꯠꯅꯦꯕꯀꯣ ꯑꯗꯨꯒ ꯁꯤ ꯑꯩ ꯈꯨꯗꯣꯝꯕꯤ ꯊꯤꯜꯂꯤꯁꯦ ꯁꯤꯅ ꯏꯌꯥꯔꯄꯣꯔꯠ ꯑꯗꯨꯒ ꯁꯤꯒꯤ ꯑꯣꯄꯣꯖꯤꯠꯇ ꯂꯩꯔꯦ ꯑꯁꯤꯒꯤ ꯁꯨꯃꯥꯏꯅ ꯆꯪꯉꯛꯏꯁꯤꯅ ꯑꯃꯨꯛ ꯑꯁꯤꯒꯤ ꯃꯃꯥꯡꯁꯦ SBI ꯁꯤꯒꯤ ꯕꯤꯜꯗꯤꯡꯁꯤꯒꯤ ꯁꯥꯏꯠꯇꯅꯤ ꯑꯩꯈꯣꯏ ꯂꯩꯔꯤꯁꯦ ꯏꯗꯣꯝꯆꯥꯒꯤꯅꯦ ꯑꯗꯨꯒ ꯁꯣꯝꯗ ꯒꯨꯍꯥꯇꯤ ꯖꯦꯠꯂꯣꯝꯗ ꯁꯣꯝꯗ ꯒꯨꯍꯥꯇꯤ ꯁꯣꯝꯗ ꯁꯤꯜꯆꯔ ꯁꯤ ꯏꯌꯥꯔꯄꯣꯔꯠ ꯁꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯂꯩꯐꯝꯗꯣ ꯁꯣꯝꯗ ꯁꯤꯜꯆꯔ ꯁꯣꯝꯗ ꯒꯨꯍꯥꯇꯤ
ꯄꯥꯔꯨꯁꯨ ꯆꯦꯜꯂꯦ ꯁꯤꯗ ꯌꯥꯝꯅ ꯀꯔꯤꯃ ꯆꯦꯡ ꯆꯥꯡ ꯑꯝꯇ ꯇꯥꯗꯦ ꯃꯤꯒꯁꯦ ꯑꯝꯇ ꯂꯩꯇꯦ ꯈꯇꯪ ꯄꯨꯡ 8 ꯇꯥꯔꯛꯄꯗ ꯇ꯭ꯔꯛ ꯌꯥꯝꯅ ꯆꯦꯜꯂꯤ ꯀꯤꯖꯩꯌꯦ ꯊꯥꯁꯨ ꯃꯔꯣꯟ ꯑꯃ ꯐꯖꯔꯤ ꯀꯟꯅ ꯐꯖꯗ꯭ꯔꯥ ꯌꯦꯡꯉꯨꯅꯦ ꯑꯗꯨꯒ ꯁꯣꯝꯗꯅ ꯁꯤꯜꯆꯔ ꯂꯝꯕꯤ ꯁꯤꯗꯅ ꯑꯣꯏꯔꯣꯝꯒꯤꯁꯤꯅ ꯁꯤꯜꯆꯔ ꯂꯝꯕꯤ ꯑꯩꯈꯣꯏꯅ ꯄꯨꯔꯥ ꯃꯌꯥꯏꯁꯤꯗꯅꯤ ꯂꯩꯔꯤꯁꯦ ꯊꯥꯁꯤꯒꯤ ꯈꯨꯐꯖꯁꯦ ꯇ꯭ꯔꯛꯁꯦ ꯁꯨꯃꯥꯏꯅ ꯑꯆꯧ ꯑꯆꯧꯕꯁꯦ ꯀꯤꯌꯦ ꯑꯩꯗꯤ ꯃꯅꯥꯛꯇꯒ ꯆꯠꯄ ꯇ꯭ꯔꯛꯁꯤꯒꯤ ꯑꯩꯗꯤ ꯀꯩꯅꯣ ꯇꯧꯔꯛꯀꯗ꯭ꯔꯥ ꯈꯣꯠꯂꯛꯀꯗ꯭ꯔꯥ ꯍꯥꯏꯅꯅꯦ ꯀꯌꯥꯝ ꯆꯥꯎꯋꯤꯅꯣ ꯇ꯭ꯔꯛꯁꯦ ꯂꯨꯝꯅ ꯆꯤꯡꯅ ꯆꯠꯂꯤ ꯀꯟꯅ ꯑꯗꯣ ꯍꯜꯂꯒꯦ ꯑꯃꯨꯛꯁꯤꯅ SBI ꯕꯦꯡ ꯃꯊꯛꯇ ꯕꯦꯡ ꯂꯩꯔ ꯃꯈꯥꯗ ꯑꯗꯨꯝ ꯗꯨꯀꯥꯟꯁꯤꯡ ꯃꯣꯏ ꯀꯩꯅꯣ ꯄꯤꯊꯣꯛꯄ ꯑꯗꯨꯃꯥꯏꯅ ꯍꯦꯛ ꯊꯪꯅꯅ ꯁꯤ ꯒꯦꯠꯁꯤꯡ ꯍꯌꯦꯡ ꯑꯩꯁꯨ ꯃꯦꯃꯣꯔꯤ ꯑꯣꯏꯅ ꯂꯩꯔꯅꯤ ꯃꯊꯪ ꯂꯥꯛꯄꯗꯗꯤ ꯔꯨꯝꯁꯦ ꯐꯪꯗꯕꯀꯣ ꯑꯗꯨꯝ ꯃꯦꯃꯣꯔꯤ ꯑꯃꯗꯤ ꯑꯣꯏꯅ ꯂꯩꯍꯧꯔꯅꯤ ꯅꯨꯡꯁꯤ ꯍꯌꯦꯡꯗꯤ ꯆꯠꯇꯣꯔꯃꯤꯅ ꯄꯨꯛꯅꯤꯡꯁꯦ ꯑꯃꯨꯛ ꯅꯨꯡꯁꯤꯔꯛꯑꯦ ꯑꯩꯈꯣꯏꯅ 10ꯅꯤꯃꯨꯛ ꯂꯩꯁꯜꯂꯛꯑꯕꯅꯤꯅ ꯑꯗꯨꯒ ꯆꯪꯉꯒꯦ ꯏꯗꯣꯝꯆꯥ ꯍꯣꯏꯒꯤ ꯒꯦꯠꯀꯁꯦ ꯌꯥꯝꯅ ꯆꯪꯒꯣꯟꯅ ꯂꯨꯝ ꯂꯥꯎꯋꯦ ꯑꯁꯤꯗ ꯍꯨꯔꯥꯟꯕꯁꯤꯗꯤ ꯑꯃ ꯂꯩꯇꯦ ꯑꯩꯈꯣꯏ ꯁꯣꯝꯗꯒ ꯑꯣꯏꯔꯝꯃꯗꯤ ꯄꯣꯠ ꯂꯣꯏ ꯊꯥꯡ ꯂꯣꯏꯔꯝꯃꯅꯤ ꯑꯗꯣ ꯁꯤꯗ ꯍꯨꯔꯥꯟꯕꯒ ꯑꯃꯠꯇ ꯂꯩꯇꯦ ꯅꯨꯡꯉꯥꯏꯖꯥꯅꯤ ꯄꯨꯡ 2ꯐꯥꯎ ꯑꯗꯨꯝ ꯊꯣꯡ ꯍꯥꯡꯗꯅ ꯂꯩ ꯑꯗꯨ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯃꯇꯥꯡꯁꯦ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯦ ꯍꯌꯦꯡꯒꯤ ꯚꯤꯗꯤꯑꯣꯗ ꯍꯌꯦꯡꯗꯤ ꯌꯨꯝꯗ ꯍꯜꯂꯅꯤ ꯒꯨꯋꯥꯍꯥꯇꯤꯗ